नुमित अदुगी तमथीरब थौदोग अदुना अरुणागी पुंसी चाही निफु हेना कोमा दलेब ताखि मयाम ngasi wari asi 1973 gi November gi tang 23 ta Mumbai gi Came Hospital thokiba asem wari amaka wari asi da aina aibada soikiba lan kiba yarabasu meyam ngakpi Aruna Shanbaug Karnataka gi Haldipur hariba khungang adudagi Marksi 1967 da nurse tamnanabagi damakta Mumbai da lakhi Mark nurse tambalorba matung Mumbai gi Came Hospital da nurse oina thabak pur थौदोक थोकपु नमित 1973 gi November gi tang 23 si Aruna gi night duty dawa mi chiglakpagi matang aduda hospital aduda sweeper oina leiba solal ko wonu pa amana Aruna bu hospital gi basement aduda yam tamthina onai biki ma gi mangak samaduda yotli ni yetsilaga namja nam thekna duna nupi obi gi kai khumnaba mangan ki tanja aduda Aruna gi ngaksan da yeliba yoli edu kan yetman kibana Maki brain da oxygen yaudabadagi maki brain stem da soki amadi cervical cord su asopa leki maram adudagi Aruna punsi chupa vegetative state haibadi coma da leibata mataw asumna Aruna gi lemhol punsi hospital adugi bed da nursing staff sing amadi doctor sing senaduna asiba magum lemata matang sida aina hangni libo hangde tasengna thodok thoiba numitu da kanana su kemta su kangau da brase mayam su sigi wang se sukse chode hang yang bare asi batana mangjaba sok batana wa hoba haibade thogdok adugi mara lereba sohalal budi courtna subna tagi huran ba mari maral da thadok piraga 1980 da chahi tare kaktamak jail da leremnaga maning tamna thadok Aruna matam sangna coma da lereklaba matung sida 2009 da Pinky Virani kowi activist cum journalist amakangna Supreme Court ta petition am file tar magi petition sina kari hairi madudi Aruna gi hakchang gi figam se kamdauri amadi mahang na hairi base kari gumba Aruna se coma dagi halakpa ngamloi dabaga leiragadi mangon da piriba life support sing asi lokthok laga mahak maning tamna potha han krasisi haibadi mahang na lariba punsi hingliba punsi asi punsi chupa kashum sangda phajil laga jail da phajil laga phadok piba amadagi hena dandi pibi begum mani Samsam na haibada passive euthanasia pangthok piu haina Supreme Court appeal tarokhi matam du phawada India da passive euthanasia si chanaba laiti Aruna gi case asina India da passive euthanasia gi chana kanglon si maru hunba hoki haina saibe yam passive euthanasia gi maram da hena khangning ba lerega so ai article sing ama di video gi tongan ba link sing hapcharam ge natraga video ina semlo haiba su myam comment haibiro Pinky Virani gi petition adu gi makha chatharak poina 2010 da Supreme Court ki order amagi matung ina member ahum na saba medical board ama semdana Aruna gi hakchang gi ming silan medical board adugi report matung ina kari hairi madudi Aruna gi brain se sidri brain dead oiji adubu ma coma dagi halakpagi chance leitre haibugum mane makha chathar point 2011 gi March ki tang 3 chida Supreme Court na passive euthanasia se India da chana hanba yana da bagin damakta chatna kanglon kaya ama semlaga India da chana hanba chana kanglon sing adugi matung ina Pinky Virani di Aruna gi family members nate khwading nak number friend amos oina su accept tawkhide adugi mahut Supreme Court na Came Hospital gi nursing staff sing doctor sing bu Aruna gi khwadagi nak number friends and family oina accept tawra matung makhoida ayaba lokhi adubu hospital gi staff sing doctor sing nursing na ayaba pidabana maram orga Pinky Virani gi petition file reject tawki Aruna masagi punsigi chahi nifuni thoirom hospital gi bed aduda asiba magum leram laga 2015 gi May gi tang 19 da pneumonia na maram oidina taibang pal thadokhi aduga 2018 da Supreme Court na anoba chana kanglon amuk han nong na semduna passive euthanasia se India da papung phana chana ba gi ayawa pik adu moina mak Aruna gi di phangpham thokpa justice khoina utpham thokpai kai khumna badi utpi khidrabra haina khanja mara lerba sohlal budi sumna tangi chahi tare khamak jail da lerem daga maning da thadok pe mayam wari asi tabiraga mayam gi pukning da kari phawi bage habis mayam comment habiram aduga wari asi meaningful oy na khanbi taragadi friends and family da su share to view amadi like and subscribe to biram aduga mayam makha tarak poina channel asida
medicals ki amadi medical legals ke mari lena case history sing wari sing mayam chine sida hapchara ke hana plan tawjari mayam gi mot kari lei habisu mayam comment dei. See you in the next video.